ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯅꯥꯠꯀ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯄꯔꯝ ꯑꯗꯨ ꯉꯥꯛꯅ ꯆꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄꯥꯎꯅꯝ ꯒꯨꯅꯤꯡꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯦꯁ ꯂꯣꯟꯐꯥꯏ ꯑꯃꯁꯨꯡ ꯂꯥꯡꯆꯤꯡ ꯃꯥꯟꯕꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ Global Adult Tobacco Survey report ki matung inna India ki oina hidak managi pothok khwaidagi hena sizinaba state singi manungda Manipur na ahum subada leire haina Sangai Youth Tobacco Free and Educational Organization gi co-founder Premjit Thokchomna nunang mapungdorakle. Amadi More Hospital da wall fencing renovation gi thabak suba yawba maitei pangal manga ku ki khulai paiba singna fazilure tekta kaidana thadurakle.